Thabaton leisabi mapung pharakle. Machil manau anigi manungda mahakna ahanni. Mahaki makhada manau nupi ama lei mamingna Thadoi haina kaurami. Mama lukhrabi aduna mapuroibagi matung induna fi surami. Adubu lairabi Penugi mapuroiba adu khangu thakda yamna nganna sikhirami. Penuna konungi fi saduna sel tanduna macha anibu thaglakpani. Haujikti Thabaton su chauraklabanina mamagi matung inaduna fi suba yaurami. Thadoi di chahi 15 muk sure. Mama macha makhoi ahum punna chatuna fi suminarami. Nongmagi numitni. Mama macha ahumna konung tamna chatlami. Penuna macha singda hai. Imana haigadaba wadi. Isana humang tana suzaba thabakta kaidaunungda ikaiba khak yade. Thabak khudingmak loina tawba haijingadabani. Aremada matam manghanba khak yade. Thabatona mamada hangi. Ima, aiwa ama hangine. Thaina aikhoibu pokpa pabadusu fi surame haibasibu nate. Nupana su fi sunabraba. Nupana fi subagi wa ngakta nateda. Napana ne ningthau amadi ningthaugi macha singi asuba fi adubu konyai tawraga takpani. Aduga nama aikhoina fi suba. Oh, adudi haujikti fi konyai di taktrene. Makhoigi ne atopa nupa khaina taklabani. Imana ne fi su suba. Konyai su takpadi ngamde do. Asamna wari sanaduna chatpa asina konung yauri. Konung manung aduda miyoi kaya ama leiri. Leiriba miyoi sing adu magi thokpa thabak amamam loina tawne. Kana amata lemna leithokna de. Penuna macha singda amuk hai. Imaga ne konung manung da changlusi. Kari fi suba chamba yaba leibage haibado yenglurasi. Hoi ma. Konung manung aduda phajaba mafam kaya amasu leirami. Laigi sanglen amada lai khurumgadaba mi mayam amana pareng sana leptuna leiriba adubu Thadoina uraduna mamada hangi. Ima, asida mi mayam mama leptuna leirisibu kaigino. Asiburo lai khurumbagini. Oh, lai khurumbagi haiba. Ima, aisu lai yamna khurumningi. Aikhoisu khurumlurasi. Icha, ima icha aikhoidi lai khurumba yade. Karigino. Ima icha aikhoigi mapok asidi atonbani. Yamna tonba miyoi kanglubni. Lukhrabi macha aikhoina. Senglaba laisang asida changba yade. Karigumba changba thoklaba. Aikhoise yamna ahakpa chairak phanggadawribani. Asigumna ningthau palingai matam asida asigumba phatraba chatnabi kaya asi leirami. Konung manungda leiba senglaba laisang asi ningthau maharani angam athau makhoi singtana khurumnarami. Thadoi angang oijarabaso laitin yamna ningba misak amani. Mamagi wahai adu tarubada mabukningda asumna khali. Oh, asigumba phatrabi chatnabi asibu aikhoi miyoibagi marakta kanana semliba jano. Lairab lukhrabi macha aikhoi sumini. Karigi laidabu khetnaba amuk thamlibano. Penuna macha anibu puduna konungi nakalda leiba mafam amada changi. Maharani singna leiba mafamda hek changba yaramde athingba leirami. Imagi bema nakhoi anisida phamlamuko. Imane asida leiriba sang asida chatluge. Kari fi leibage hainane yenglukige. Asumda hairamduna Penuna leiriba sang adu tamna chatlami. Maharani Singh, Laima Singh, Rajkumari Singh, nupi angang singna setna chana rubagi amoipa phi sing adubu miyoi amana khomjinduna hairiba sang asida masigi manungda thamlami. Masida thamlamba amoipa phi sing adubu Penuna amuk laukhatuna turelda puduna surami. Phi leiribadu uraduna haijai. Onthokna yamkhreda. Numit khudingi subani. Numit khudingi paiduna leirami. Aikhoina somda asetpa phi amana tha ama chupna sete. Aduga makhoina pungja khudingi fizol hong. Hey sor, mathang mapok haiba aduna lairamba thoklabani. Mapok aduda ima icha aikhoibu konungda oina pokhanbiramuko. Handaki mapok asimadi tasengna wamankre. Fi sing adu khara pakpa khara chawba fi amada loina hapchili aduga kisito kisili. Fi mayom adu mareng banda yanduna mahak thorakle. Macha anigi manak tamda amuk lakle. Imagi Thabaton, imagi Thadoi, hogolo, turelda amuk chalasi. Thabaton na hangi. Ima, adugi fi mayamdo loina sudoiro.
ꯁꯨꯒꯗꯧꯔꯤꯕꯅꯤ ꯃꯌꯥꯝ ꯑꯃ ꯁꯨꯅꯕ ꯊꯝꯂꯝꯂꯕꯅꯤꯅ ꯂꯣꯏꯅ ꯁꯨꯕ ꯇꯥꯕꯅꯤ ꯌꯥꯝꯗꯤ ꯌꯥꯝꯃꯤꯍꯦ ꯏꯃꯥ ꯌꯥꯝꯂꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯀꯌꯥꯝꯕꯨ ꯀꯨꯏꯅꯤ ꯍꯥꯏꯕꯒꯦ ꯌꯥꯝꯅ ꯁꯨꯕ ꯑꯁꯤꯅ ꯁꯦꯜꯁꯨ ꯌꯥꯝꯅ ꯐꯪꯒꯗꯧꯔꯤꯕꯅꯤ ꯊꯥꯗꯣꯏꯅ ꯁꯠ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯁꯨ ꯐꯤ ꯁꯨꯕ ꯌꯥꯎꯗꯣꯏꯅꯤ ꯕꯥꯇꯣꯟꯅ ꯁꯠ ꯍꯥꯏꯔꯛꯏ ꯅꯅꯥꯎ ꯅꯪꯕꯨ ꯍꯩꯒꯗ꯭ꯔꯅꯦ ꯍꯩꯅꯤꯅ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯌꯦꯡꯉꯤꯗꯨꯗꯤ ꯅꯪꯗꯤ ꯐꯤ ꯁꯨꯕ ꯌꯥꯗꯦ ꯅꯨꯡ ꯃꯊꯛꯇ ꯑꯗꯨꯝ ꯐꯝꯂꯒ ꯂꯩꯒꯗꯕ ꯃꯃꯥ ꯃꯆꯥ ꯑꯍꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯁꯨꯝ ꯆꯠꯄ ꯑꯁꯤꯅ ꯇꯨꯔꯦꯜ ꯌꯧꯔꯦ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯅꯨꯡꯄꯥꯛ ꯈꯔꯁꯨ ꯑꯗꯨꯛ ꯂꯩ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯥꯎꯕꯃꯛꯇꯤ ꯑꯣꯏꯔꯝꯗꯦ ꯄꯦꯅꯨꯅ ꯐꯤ ꯃꯌꯣꯝ ꯑꯗꯨꯕꯨ ꯃꯈꯥꯗ ꯊꯝꯃꯤ ꯑꯗꯨꯒ ꯍꯥꯏ ꯅꯨꯡꯄꯥꯛ ꯃꯊꯛ ꯑꯁꯤꯗ ꯍꯦꯛꯇ ꯁꯨꯔꯁꯤ ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯅꯪꯅꯅꯦ ꯑꯗꯨꯗ ꯂꯦꯡꯗꯅ ꯐꯝꯃꯨꯀꯣ ꯆꯠꯊꯣꯛꯄ ꯌꯥꯗꯦ ꯅꯆꯦꯒ ꯑꯩꯒ ꯐꯤ ꯁꯨꯒꯦ ꯍꯣꯏ ꯃꯥ ꯊꯥꯗꯣꯏꯅ ꯅꯥꯀꯟꯗ ꯂꯩꯕ ꯅꯨꯡꯄꯥꯛ ꯑꯃꯗ ꯆꯠꯊꯣꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯄꯦꯅꯨꯅ ꯏꯃꯥꯒꯤ ꯊꯕꯥ ꯁꯦ ꯐꯤ ꯁꯨꯕ ꯍꯧꯔꯁꯤ ꯏꯃꯥꯅꯦ ꯏꯁꯤꯡ ꯈꯔ ꯍꯥꯟꯅ ꯁꯣꯛꯂꯛꯈꯤꯒꯦ ꯄꯦꯅꯨꯅ ꯏꯁꯤꯡ ꯈꯔ ꯁꯣꯛꯏ ꯅꯨꯡꯄꯥꯛ ꯃꯊꯛ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯐꯤ ꯁꯨꯔꯤ ꯊꯕꯥꯇꯣꯟ ꯑꯁꯨꯝꯅ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯃꯥꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯐꯤ ꯁꯨꯕ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯐꯤ ꯐꯖꯅ ꯁꯨꯕ ꯍꯩꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯥꯗꯣꯏꯅ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯃꯈꯣꯏꯅ ꯇꯥꯔꯛꯂꯝꯃꯤ ꯄꯦꯅꯨꯒ ꯊꯕꯥꯇꯣꯟꯒꯅ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯊꯣꯛꯂꯨꯕ ꯑꯗꯨꯗ ꯊꯥꯗꯣꯏꯗꯤ ꯅꯨꯡꯄꯥꯛ ꯃꯊꯛꯇ ꯂꯩꯍꯧꯕ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯊꯥꯗꯣꯏ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯃꯣꯏ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯈꯪꯍꯧꯗꯦ ꯄꯦꯅꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯕꯨ ꯀꯧꯏ ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯊꯕꯥꯇꯣꯟꯁꯨ ꯃꯅꯥꯎꯅꯨꯄꯤꯕꯨ ꯀꯧꯏ ꯏꯆꯦꯒꯤ ꯊꯥꯗꯣꯏ ꯅꯪꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯏꯆꯦꯅ ꯀꯧꯔꯤꯕꯁꯦ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯈꯨꯝꯂꯛꯎꯅꯦ ꯅꯪꯕꯣ ꯑꯗꯨꯕꯨ ꯊꯥꯗꯣꯏꯅ ꯈꯨꯝꯂꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯛ ꯇꯥꯔꯝꯗꯦ ꯄꯦꯅꯨꯅ ꯃꯆꯥꯅꯨꯄꯤ ꯊꯕꯥꯇꯣꯟꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯏꯃꯥꯒꯤ ꯊꯕꯥꯇꯣꯟ ꯅꯅꯥꯎꯗꯨꯕꯨ ꯀꯗꯣꯝꯗꯅꯣꯅꯦꯍꯦ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯥꯎꯈ꯭ꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯕꯣ ꯏꯃꯥ ꯊꯥꯗꯣꯏꯗꯨꯕꯨ ꯏꯁꯤꯡꯗꯒ ꯇꯥꯁꯤꯜꯂꯕ ꯖꯥꯠꯂꯥ ꯁꯣꯝꯗ ꯑꯃꯨꯛꯇ ꯌꯦꯡꯁꯤ ꯑꯩꯁꯨ ꯐꯤ ꯁꯨꯔꯤꯉꯩꯗ ꯃꯍꯥꯛ ꯌꯦꯡꯍꯧꯗ꯭ꯔꯦ ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯏꯃꯥꯅ ꯀꯧꯕꯁꯦ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯈꯨꯝꯂꯛꯎꯅꯦꯍꯦ ꯃꯈꯣꯏ ꯑꯅꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏꯅꯗꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯃꯣꯏꯗꯤ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ ꯄꯦꯅꯨꯅ ꯍꯥꯏ ꯕꯦꯃꯥ ꯇꯨꯔꯦꯜ ꯑꯁꯤꯗ ꯀꯨꯝꯗꯨꯅ ꯑꯃꯨꯛꯇ ꯊꯤꯁꯤ ꯏꯆꯥꯗꯣ ꯇꯨꯔꯦꯜ ꯑꯁꯤꯗ ꯁꯣꯏꯗꯅ ꯇꯥꯔꯝꯂꯒꯅꯤ ꯍꯣꯏ ꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯂꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨꯅ ꯏꯔꯣꯜꯅꯨꯡꯗ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯊꯥꯗꯣꯏꯕꯨ ꯊꯤꯔꯝꯃꯤ ꯄꯦꯅꯨꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯆꯔꯦ ꯁꯣꯝꯗꯅ ꯅꯨꯡꯄꯥꯛ ꯃꯔꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯊꯥꯗꯣꯏꯅ ꯃꯃꯥꯒ ꯃꯆꯦꯒꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ ꯍꯔꯥꯎꯖꯔꯝꯃꯤ ꯏꯃꯥꯒ ꯏꯆꯦꯒꯁꯦ ꯑꯩ ꯏꯁꯤꯡꯗ ꯇꯥꯈ꯭ꯔꯦꯅ ꯊꯤꯔꯤ ꯃꯥꯜꯂꯦ ꯅꯨꯡꯉꯥꯏꯖꯩ ꯊꯥꯗꯣꯏꯅ ꯅꯨꯡ ꯃꯔꯛ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯣꯔꯛꯏ ꯑꯗꯨꯒ ꯂꯥꯎꯏ ꯌꯥ ꯏꯃꯥ ꯑꯩ ꯁꯤꯗ ꯂꯩꯔꯤ ꯇꯨ ꯏꯆꯦ ꯑꯩ ꯁꯤꯗ ꯂꯩꯔꯤ ꯄꯦꯅꯨ ꯑꯃꯗꯤ ꯊꯕꯥꯇꯣꯟ ꯃꯃꯥꯏ ꯁꯠ ꯅꯣꯡꯈꯠꯂꯛꯏ ꯊꯥꯗꯣꯏꯅ ꯃꯊꯛꯇ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯄꯦꯅꯨ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯕꯗ ꯃꯊꯃꯣꯏꯗ ꯄꯥꯈꯠꯂꯝꯕ ꯋꯥꯔꯝꯕ ꯀꯌꯥ ꯑꯗꯨ ꯂꯣꯏꯅ ꯐꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯂꯛꯂꯦ ꯊꯕꯥꯇꯣꯟꯅ ꯍꯥꯏ ꯊꯥꯗꯣꯏ ꯅꯪ ꯇꯧꯏꯁꯤꯕꯨ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯇꯧꯕ ꯍꯧꯅꯒꯦ ꯏꯃꯥꯒ ꯑꯩꯒ ꯀꯌꯥꯝ ꯄꯥꯈꯠꯂꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯊꯥꯗꯣꯏꯗꯤ ꯀꯔꯤꯃꯇ ꯈꯟꯗ ꯅꯣꯛꯇꯨꯅ ꯂꯩꯔꯤ ꯄꯦꯅꯨꯅ ꯑꯃꯨꯛ ꯍꯥꯏ ꯏꯃꯥꯒꯤ ꯑꯇꯣꯝꯕꯤ ꯅꯪ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝꯅ ꯈꯛ ꯇꯧꯒꯅꯨꯀꯣ ꯏꯃꯥꯗ ꯈꯛ ꯂꯛꯅꯒꯅꯨ ꯅꯪꯅ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯅꯆꯦꯒ ꯑꯩꯒꯗꯤ ꯀꯌꯥꯝ ꯄꯥꯈꯠꯂꯨꯔꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯐꯔꯣꯏꯗꯧꯔꯤ ꯊꯋꯥꯏꯁꯦ ꯍꯦꯛ ꯋꯥꯍꯜꯂꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯥꯅꯒ ꯅꯣꯛꯂꯗꯅ ꯊꯥꯗꯣꯏꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯏꯃꯥ ꯏꯆꯦ ꯑꯩꯅ ꯁꯨꯝ ꯂꯛꯅꯕꯤ ꯁꯥꯟꯅꯕꯅꯤꯗ ꯍꯣꯏ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝꯅ ꯈꯛ ꯇꯧꯒꯅꯨꯀꯣ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯣ ꯂꯥꯛꯑꯣ ꯄꯦꯅꯨꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯕꯨ ꯄꯨꯗꯨꯅ ꯐꯤ ꯁꯨꯐꯝ ꯑꯗꯨꯗ ꯆꯠꯂꯤ ꯑꯗꯨꯗ ꯂꯦꯡꯗꯅ ꯐꯝꯃꯨꯀꯣ ꯆꯠꯊꯣꯛꯄ ꯌꯥꯔꯣꯏ ꯍꯣꯏ ꯏꯃꯥ ꯊꯥꯗꯣꯏ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯦ ꯄꯦꯅꯨꯒ ꯊꯕꯥꯇꯣꯟꯒꯅ ꯐꯤꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯂꯣꯏꯅ ꯁꯨꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯦꯅꯨ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯈꯪꯁꯣꯟ ꯁꯣꯟꯊꯔꯛꯂꯝꯃꯤ ꯃꯍꯥꯛ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯅꯥꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯉꯝꯂꯝꯗꯦ ꯐꯃꯨꯡꯗꯒꯤ ꯍꯦꯟꯇꯣꯛꯄ ꯉꯝꯗꯅ ꯃꯍꯥꯛ ꯂꯩꯔꯤ ꯊꯕꯥꯇꯣꯟꯒ ꯊꯥꯗꯣꯏꯒꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤ ꯊꯕꯥꯇꯣꯟꯅ ꯃꯃꯥꯅ ꯆꯥꯕ ꯌꯥꯅꯅꯕ ꯍꯥꯏꯗꯨꯅ
ꯆꯝꯐꯨꯠ ꯈꯔ ꯐꯨꯠꯄꯤꯔꯝꯃꯤ ꯃꯗꯨꯕꯨ ꯄꯨꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯦ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯃꯥ ꯆꯝꯐꯨꯠ ꯈꯔ ꯐꯨꯠꯂꯦ ꯃꯁꯤ ꯆꯥꯁꯦ ꯊꯥꯗꯣꯏꯅ ꯃꯃꯥꯒꯤ ꯃꯁꯥꯗꯣ ꯄꯥꯏꯗꯨꯅ ꯅꯣꯝꯃꯤ ꯏꯃꯥ ꯁꯦ ꯍꯧꯒꯠꯂꯣ ꯄꯦꯅꯨꯗꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯊꯕꯥꯇꯣꯟꯅ ꯑꯃꯨꯛ ꯇꯨꯝꯁꯤꯜꯂꯕꯣ ꯏꯃꯥ ꯁꯨꯝ ꯇꯨꯝꯁꯤꯜꯂꯕꯗꯤ ꯑꯅꯥꯕ ꯍꯦꯟꯖꯤꯟꯈꯤꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯉꯥꯡ ꯌꯥꯝꯅ ꯃꯥꯟꯖꯩꯗ ꯁꯦ ꯆꯝꯐꯨꯠꯁꯦ ꯈꯔ ꯆꯥꯁꯦ ꯆꯥꯛ ꯆꯥꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯏꯃꯥꯒꯤ ꯍꯛꯆꯥꯡꯗꯣ ꯐꯅ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯦ ꯏꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯒ ꯅꯆꯥ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯂꯩꯒꯅꯤ ꯁꯦ ꯌꯥ ꯀꯥꯊꯣꯛꯑꯣ ꯑꯩ ꯏꯜꯂꯛꯀꯦꯕꯁꯦ ꯄꯦꯅꯨꯅ ꯃꯉꯛꯇꯣ ꯅꯣꯝꯗꯨꯅ ꯑꯩ ꯆꯥꯅꯤꯡꯗꯦ ꯅꯈꯣꯏ ꯆꯥꯔꯣ ꯏꯃꯥꯅ ꯑꯁꯨꯝꯅ ꯀꯩꯁꯨ ꯆꯥꯗ꯭ꯔꯒ ꯅꯆꯥ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯆꯥꯒꯗꯧꯔꯤꯕꯅꯣ ꯏꯃꯥ ꯈꯔ ꯆꯥꯁꯦꯕꯁꯦ ꯑꯗꯨꯝ ꯅꯥꯔꯒ ꯂꯩꯔꯤꯗꯣ ꯅꯪꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯕ ꯆꯥꯕ ꯊꯛꯄ ꯋꯥꯠꯂꯕꯗꯤ ꯅꯥꯕꯗꯣ ꯐꯔꯔꯣꯏꯌꯦ ꯕꯦꯝꯃ ꯏꯃꯥ ꯆꯥꯅꯤꯡꯗꯗꯨꯅ ꯇꯧꯕꯅꯤ ꯆꯥꯅꯤꯡꯂꯕ ꯀꯥꯟꯗ ꯍꯥꯏꯔꯛꯀꯦ ꯁꯦ ꯅꯅꯥꯎ ꯑꯇꯣꯟꯕꯤꯁꯦ ꯃꯕꯨꯛ ꯂꯥꯝꯃꯝꯃꯅꯤ ꯃꯥꯕꯨ ꯑꯣꯏꯅ ꯄꯤꯖꯔꯣ ꯊꯥꯗꯣꯏꯅ ꯈꯨꯝꯃꯤ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯆꯥꯅꯤꯡꯗꯦ ꯏꯃꯥꯅ ꯆꯥꯗ꯭ꯔꯕꯗꯤꯅꯦ ꯑꯩꯁꯨ ꯀꯩꯝꯇ ꯆꯥꯔꯣꯏ ꯄꯦꯅꯨ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯖꯗꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯁꯥꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯪꯁꯣꯟ ꯁꯣꯟꯊꯈꯤꯕ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯃꯛ ꯂꯣꯏꯅ ꯄꯤꯛꯁꯤꯜꯂꯛꯂꯝꯃꯤ ꯁꯣꯝꯗꯅ ꯃꯍꯥꯔꯥꯅꯤꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯍꯥꯛꯅ ꯏꯁꯧ ꯂꯥꯡꯂꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯕꯣ ꯐꯤ ꯁꯨꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯖꯥꯠꯂꯣ ꯐꯤ ꯁꯨꯅꯤꯡꯉꯥꯏꯅ ꯁꯪ ꯃꯅꯨꯡ ꯑꯁꯤꯗ ꯄꯦꯛ ꯊꯟꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦ ꯐꯤꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯊꯨꯅ ꯁꯨꯍꯧꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯃꯍꯥꯔꯥꯅꯤꯅ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯕꯨ ꯀꯧꯏ ꯍꯩ ꯅꯈꯣꯏ ꯀꯅꯥ ꯂꯩ ꯑꯩꯒꯤ ꯅꯥꯛꯇ ꯌꯥꯝꯅ ꯊꯨꯅ ꯂꯥꯎ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯃꯔꯨ ꯅꯣꯟꯗꯨꯅ ꯍꯥꯏꯖꯩ ꯅꯅꯥꯏ ꯑꯩꯈꯣꯏ ꯂꯩꯖꯩ ꯐꯤ ꯁꯨꯅꯅꯕ ꯂꯩꯕ ꯅꯨꯄꯤꯗꯣ ꯃꯁꯛ ꯈꯪꯕ ꯅꯠꯇ꯭ꯔ ꯅꯍꯥꯛ ꯅꯅꯥꯏ ꯈꯪꯖꯩ ꯃꯍꯥꯛꯅ ꯀꯣꯅꯨꯡꯗ ꯐꯤ ꯁꯨꯕ ꯂꯥꯛꯇ꯭ꯔꯤꯕꯁꯦ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 8 ꯁꯨꯔꯦ ꯍꯧꯖꯤꯛꯃꯛ ꯅꯪꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯊꯤꯗꯨꯅ ꯆꯠꯂꯣ ꯐꯤ ꯁꯨꯅꯅꯕ ꯉꯁꯤꯃꯛ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯐꯒꯅꯤ ꯆꯠꯂꯣ ꯌꯥꯔꯦ ꯃꯅꯥꯏ ꯅꯨꯄꯤꯗꯣ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯊꯟꯇ ꯍꯥꯏꯖꯩ ꯃꯗꯨꯒꯤ ꯐꯤ ꯁꯨꯕ ꯃꯃꯥ ꯃꯆꯥꯗꯣ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯤ ꯁꯨꯕ ꯂꯥꯛꯄꯅꯤ ꯍꯟꯗꯛ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗꯤ ꯎꯈꯤꯗ꯭ꯔꯦꯅꯦ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯃꯌꯨꯝ ꯊꯤꯌꯨ ꯍꯥꯏꯔꯤꯁꯤꯅ ꯀꯗꯣꯝꯗꯕꯨ ꯑꯣꯏꯔꯕꯖꯥꯠꯅꯣ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯁꯒꯣꯜ ꯑꯃ ꯊꯧꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯄꯦꯅꯨꯒꯤ ꯃꯌꯨꯝ ꯊꯤꯔꯝꯃꯤ ꯑꯁꯨꯝ ꯊꯤꯔꯛꯄꯅ ꯄꯦꯅꯨꯒꯤ ꯃꯌꯨꯝ ꯐꯪꯂꯦ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨ ꯈꯥꯝꯂꯝꯗꯨꯅ ꯆꯪꯂꯛꯏ ꯄꯥꯈꯟ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯁꯤꯒꯤ ꯂꯥꯏꯔ ꯈꯪꯕꯣꯛꯁꯦ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯍꯦꯛꯇ ꯀꯧꯔꯒ ꯍꯪꯂꯒꯦ ꯌꯨꯝ ꯃꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯃꯍꯥꯛꯅ ꯀꯧꯏ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯃꯄꯥꯜꯗ ꯑꯝꯇ ꯊꯣꯛꯄꯤꯔꯛꯎꯕ ꯊꯕꯥꯇꯣꯟ ꯃꯄꯥꯜꯗ ꯀꯧꯔꯤꯕꯗꯨ ꯇꯥꯔꯦ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯏꯃꯥ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯊꯕꯥꯇꯣꯟ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ ꯃꯍꯥꯛꯅ ꯍꯪꯖꯩ ꯀꯅꯥ ꯀꯔꯤ ꯍꯪꯕꯤꯕ ꯏꯆꯜ ꯌꯨꯝ ꯑꯁꯦ ꯀꯣꯅꯨꯡꯗ ꯐꯤ ꯁꯨꯕ ꯄꯦꯅꯨꯒꯤ ꯃꯌꯨꯝ ꯅꯠꯇꯕ꯭ꯔꯥ ꯑꯧ ꯃꯥꯅꯦ ꯁꯣꯝꯕꯨ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯁꯦ ꯀꯣꯅꯨꯡꯗꯒꯤꯅꯤ ꯃꯍꯥꯔꯥꯅꯤꯅ ꯑꯩꯕꯨ ꯊꯥꯔꯛꯄꯅꯦ ꯑꯣ ꯀꯣꯅꯨꯡꯗꯒꯤ ꯍꯥꯏꯕ ꯌꯥꯅꯤ ꯃꯥꯡꯒꯣꯜꯁꯤꯗ ꯍꯦꯛꯇ ꯀꯥꯈꯠꯄꯤꯔꯛꯑꯣ ꯐꯤꯗꯥ ꯊꯥꯖꯒꯦ ꯊꯕꯥꯇꯣꯟꯅ ꯐꯤꯗꯥ ꯑꯃ ꯊꯥꯏ ꯃꯗꯨꯗ ꯃꯤ ꯑꯗꯨꯁꯨ ꯐꯝꯍꯜꯂꯤ ꯃꯍꯥꯛꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯍꯥꯟꯅꯗꯤ ꯅꯈꯣꯏ ꯅꯃꯥꯅ ꯆꯥꯅ ꯀꯣꯅꯨꯡꯗ ꯐꯤ ꯁꯨꯕ ꯂꯥꯛꯄ ꯑꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗꯤ ꯎꯈꯤꯗ꯭ꯔꯦ ꯅꯈꯣꯏꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯊꯕꯥꯇꯣꯟꯅ ꯇꯞꯅ ꯈꯨꯝꯖꯩ ꯑꯩꯒꯤ ꯏꯃꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤ ꯏꯃꯥꯅ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗꯅ ꯂꯩꯕꯁꯤꯗ ꯀꯣꯅꯨꯡꯗ ꯂꯥꯛꯄ ꯉꯝꯗꯕꯅꯦ ꯑꯣ ꯑꯅꯥꯕ ꯌꯥꯎꯕ ꯑꯣꯏꯔꯦ ꯑꯗꯣ ꯑꯅꯥꯕ ꯌꯥꯎꯔꯦ ꯍꯥꯏꯕꯁꯦ ꯈꯪꯅꯅꯕ ꯅꯪꯅ ꯑꯣꯏꯔꯕꯁꯨ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯀꯩꯔꯣꯡꯕꯤꯗꯅꯤ ꯈꯪꯗꯦ ꯃꯍꯥꯔꯥꯅꯤꯗꯅꯤ ꯈꯪꯗꯦ ꯋꯥ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯐꯤ ꯁꯨꯕ ꯅꯈꯣꯏ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤꯗꯣ ꯌꯥꯝꯅ ꯁꯥꯎꯍꯧ ꯍꯧꯖꯤꯛꯃꯛ ꯄꯨꯔꯛꯎ ꯍꯥꯏꯅꯁꯨ ꯍꯥꯏꯍꯧ ꯃꯍꯥꯔꯥꯅꯤꯅ ꯀꯧꯔꯕꯅꯤꯅ ꯆꯠꯇꯕꯁꯨ ꯌꯥꯔꯣꯏꯗꯧꯔꯤ ꯀꯝꯗꯧꯁꯤꯒꯦ ꯑꯩ ꯍꯥꯟꯅ ꯋꯥꯈꯜ ꯑꯣꯏꯖꯍꯧꯔꯨꯗ꯭ꯔꯦ ꯏꯃꯥꯗ ꯑꯃꯨꯛꯇ ꯍꯪꯖꯈꯤꯒꯦ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯅꯅꯕ ꯇꯧꯖꯒꯦ ꯏꯆꯜ ꯁꯣꯏꯒꯅꯨꯀꯣ ꯃꯍꯥꯔꯥꯅꯤꯗꯣ ꯃꯕꯨꯛ ꯃꯇꯥ ꯑꯃ ꯇꯧꯕꯅꯤ ꯅꯃꯥꯗ ꯍꯥꯏꯔꯒ ꯅꯪꯗꯤ ꯈꯪꯗꯦ ꯑꯃꯗꯤ ꯂꯥꯛꯅꯅꯕ ꯍꯣꯠꯅꯧꯀꯣ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯅꯃꯥꯒꯤ ꯑꯅꯥꯕꯗꯣ ꯐꯅꯅꯕ ꯀꯟꯅ ꯍꯣꯠꯅꯧꯀꯣ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯕꯥꯇꯣꯟ ꯆꯠꯈ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯆꯪꯉꯤ
ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ꯫ ꯕꯦꯅꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯪꯉꯤ, "ꯀꯅꯥꯅꯣ ꯂꯥꯛꯂꯝꯂꯤꯕꯗꯨꯕꯣ? ꯀꯔꯤ ꯍꯥꯏꯔꯝꯂꯤꯕꯅꯣ?" ꯊꯕꯥꯇꯣꯟꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ, "ꯏꯃꯥ, ꯀꯣꯅꯨꯡꯗꯒꯤꯅꯤ ꯍꯥꯏꯌꯦ꯫ ꯃꯍꯥꯔꯥꯅꯤꯅ ꯏꯃꯥꯕꯨ ꯀꯧꯔꯨꯆꯣ ꯍꯥꯏꯅ ꯊꯥꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ." "ꯑꯣ ꯑꯣ, ꯏꯃꯥ ꯈꯪꯂꯦ. ꯍꯟꯗꯛ ꯏꯃꯥꯅ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯗꯨꯅ ꯀꯣꯅꯨꯡꯗ ꯐꯤ ꯁꯨꯕ ꯆꯠꯇꯕ ꯑꯁꯤꯒꯤ ꯂꯥꯛꯅꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ. ꯏꯃꯥ, ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯑꯩ ꯑꯗꯨꯝ ꯆꯠꯂꯨꯔꯣꯔꯥ?" "ꯏꯆꯥ ꯆꯠꯄ ꯌꯥꯗꯦ. ꯉꯁꯤꯒꯤꯗꯤꯅꯦ ꯆꯠꯂꯒꯨꯝꯁꯤ. ꯏꯃꯥꯅ ꯍꯌꯦꯡ ꯆꯠꯀꯦ. ꯏꯃꯥꯗꯤ ꯅꯥꯔꯤꯁꯤꯗꯤ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠ ꯀꯥꯈꯠꯄꯁꯨ ꯐꯖꯅ ꯉꯝꯕ ꯅꯠꯇꯦ. ꯏꯃꯥꯅ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ?" "ꯌꯥꯅꯤꯗ. ꯏꯃꯥꯅ ꯊꯣꯛꯄ ꯇꯧꯒꯦ." "ꯌꯥꯔꯣꯏ ꯀꯩꯁꯨ ꯏꯃꯥ. ꯃꯍꯥꯔꯥꯅꯤꯗꯣ ꯌꯥꯝ ꯁꯥꯍꯧꯋꯤ ꯍꯥꯏ. ꯑꯃꯨꯛ ꯊꯤꯟꯊꯗꯨꯅ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯃꯤꯋꯥ ꯍꯦꯟꯅ ꯇꯥꯔꯒꯅꯤ. ꯑꯩ ꯉꯁꯤ ꯑꯗꯨꯝ ꯆꯠꯂꯨꯔꯒꯦ." "ꯃꯍꯥꯔꯥꯅꯤꯅ ꯏꯆꯥꯗ ꯊꯤꯅ ꯉꯥꯡꯂꯛꯂꯕꯗꯤ ꯀꯝꯗꯧꯒꯅꯤ?" "ꯀꯔꯤꯒꯤ ꯊꯤꯅ ꯉꯥꯡꯂꯛꯇꯣꯏꯅꯣ ꯏꯃꯥ? ꯑꯩꯅ ꯐꯖꯅ ꯑꯩꯒꯤ ꯏꯃꯥꯗꯣ ꯀꯟꯅ ꯅꯥꯔꯤ ꯍꯥꯏꯅ ꯍꯥꯏꯖꯒꯅꯤ. ꯀꯩꯁꯨ ꯇꯧꯔꯨꯏ." ꯑꯁꯨꯝꯅ ꯊꯕꯥꯇꯣꯟꯅ ꯃꯃꯥꯗ ꯀꯟꯅ ꯍꯥꯏꯔꯤ꯫ ꯀꯣꯟꯅꯊꯪꯗ ꯕꯦꯅꯨꯅꯁꯨ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯦ꯫ "ꯐꯔꯦ. ꯏꯆꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯠꯆꯔꯣ. ꯍꯣꯔꯦꯟꯅꯦ ꯃꯈꯣꯏꯅ ꯅꯉꯣꯟꯗ ꯉꯥꯡ ꯆꯩꯔꯛꯂꯕꯁꯨ ꯅꯪ ꯀꯔꯤꯁꯨ ꯈꯨꯝꯕ ꯌꯥꯗꯦꯀꯣ. ꯇꯨꯃꯤꯟꯅ ꯂꯩꯊꯣꯛ. ꯐꯤꯁꯨ ꯍꯥꯏꯔꯛꯂꯒꯅ ꯅꯪꯅ ꯉꯝꯒꯗꯕ ꯈꯔ ꯃꯈꯩ ꯁꯨꯗꯣꯛꯂꯝꯃꯨ. ꯑꯗꯨꯒꯅꯦ ꯌꯨꯝꯗ ꯉꯟꯅ ꯍꯜꯂꯛꯅꯕ ꯍꯣꯠꯅꯧꯀꯣ." "ꯍꯣꯏ ꯃꯥ." ꯊꯕꯥꯇꯣꯟꯅ ꯃꯅꯥꯎꯅꯨꯄꯤ ꯊꯥꯗꯣꯏꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏ, "ꯊꯥꯗꯣꯏ, ꯅꯪ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯌꯨꯀꯣ. ꯏꯃꯥꯅ ꯆꯝꯐꯨꯠ ꯆꯥꯒꯦ ꯍꯥꯏꯔꯕꯁꯨ ꯁꯤꯗ ꯂꯩꯔꯕꯅꯤ. ꯅꯪꯅ ꯑꯗꯨꯝ ꯄꯤꯖꯧꯀꯣ. ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯩꯔꯝꯃꯨ. ꯆꯠꯊꯣꯛꯒꯅꯨꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯊꯕꯥꯇꯣꯟ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯀꯣꯅꯨꯡ ꯇꯝꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯕꯦꯅꯨꯅ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯑꯇꯣꯝꯕꯤ, ꯅꯆꯤꯜ ꯅꯅꯥꯎ ꯑꯅꯤꯁꯦ ꯑꯣꯟꯊꯣꯛꯅ ꯅꯣꯡꯗꯝ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯅꯦꯀꯣ. ꯍꯟꯗꯛ ꯏꯃꯥꯗ ꯅꯥꯔꯤꯕ ꯑꯅꯥꯕꯁꯦ ꯐꯔꯛꯀꯅꯤ ꯍꯥꯏꯕ ꯏꯃꯥꯗꯤ ꯊꯥꯖꯗ꯭ꯔꯦ. ꯑꯩꯒꯤ ꯏꯇꯧꯁꯦ ꯅꯆꯦꯒꯤ ꯃꯐꯝꯗ ꯎꯠꯊꯣꯛꯄꯗꯤ ꯉꯝꯗꯦ. ꯃꯍꯥꯛꯅ ꯃꯃꯥ ꯑꯩꯕꯨ ꯅꯨꯡꯁꯤꯖꯕ ꯃꯁꯤ ꯀꯌꯥ ꯑꯁꯤ ꯈꯜꯂꯨꯔꯒ ꯅꯈꯣꯏ ꯑꯅꯤꯅ ꯑꯣꯏꯍꯧꯒꯗꯕ ꯃꯇꯧ ꯑꯁꯤꯕꯨ ꯏꯃꯥꯅ ꯈꯟꯖꯤꯜꯂꯨꯔꯒ ꯏꯃꯥꯁꯦ ꯁꯤꯕ ꯉꯝꯗ꯭ꯔꯦ. ꯏꯃꯥ, ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ? ꯑꯗꯨꯃꯥꯏꯅ ꯃꯇꯨꯡꯗ ꯈꯛ ꯍꯥꯏꯒꯅꯨ. ꯅꯆꯥ ꯑꯅꯤꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯏꯃꯥ? ꯍꯟꯗꯛꯇꯤ ꯏꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯑꯔꯣꯏꯕ ꯑꯣꯏꯈꯤꯒꯗꯕ ꯃꯥꯜꯂꯤ. ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯅꯃꯥꯅ ꯏꯆꯥ ꯑꯅꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯊꯣꯛꯂꯕꯁꯨ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯛꯎꯀꯣ ꯏꯃꯥ." "ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯕ. ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ." ꯕꯦꯅꯨ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯀꯌꯥ ꯁꯤꯟꯊꯗꯨꯅ ꯀꯞꯆꯩ꯫ ꯊꯥꯗꯣꯏꯁꯨ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯩ꯫ ꯁꯣꯝꯗꯅ ꯊꯕꯥꯇꯣꯟ ꯀꯣꯅꯨꯡ ꯌꯧꯔꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯃꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯅꯤꯅ ꯀꯔꯤꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯃꯍꯥꯛ ꯃꯊꯟꯇ ꯆꯠꯄ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯤꯍꯨꯜ ꯑꯗꯨ ꯈꯪꯆꯣꯡ ꯆꯣꯡꯂꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯍꯦꯛ ꯆꯠꯄ ꯂꯝꯕꯤ ꯑꯗꯨꯗ ꯃꯍꯥꯛ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯤ꯫ ꯂꯝꯕꯤ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯊꯕꯥꯇꯣꯟꯕꯨ ꯎꯔꯗꯨꯅ, "ꯊꯕꯥꯇꯣꯟ, ꯅꯪ ꯂꯥꯛꯂꯕ꯭ꯔꯥ? ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ ꯑꯩ. ꯃꯍꯥꯔꯥꯅꯤꯅꯁꯨ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯂꯤꯕꯅꯤ." "ꯍꯣꯏ, ꯑꯩ ꯂꯥꯛꯆꯔꯦ. ꯅꯪ ꯂꯥꯛꯂꯦ ꯍꯥꯏꯕ ꯄꯥꯎꯁꯦ ꯑꯩ ꯃꯍꯥꯔꯥꯅꯤꯗ ꯇꯝꯂꯨꯔꯒꯦ. ꯅꯪꯅꯅꯦ ꯃꯁꯤꯗ ꯂꯩꯔꯤꯕ ꯁꯪ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯂꯨ꯫ ꯑꯁꯤꯗ ꯐꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ. ꯃꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯇꯨꯔꯦꯜꯗ ꯁꯨꯗꯣꯛꯂꯨꯔꯣ." "ꯍꯣꯏ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯊꯕꯥꯇꯣꯟ ꯂꯩꯔꯤꯕ ꯁꯪ ꯑꯗꯨ ꯇꯝꯅ ꯆꯠꯂꯤ꯫ ꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯤ꯫ ꯑꯃꯣꯠꯄ ꯐꯤ ꯃꯌꯥꯝ ꯑꯃ ꯄꯩꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨꯗ ꯃꯊꯟꯇ ꯍꯥꯏꯖꯩ, "ꯐꯤ ꯃꯌꯥꯝ ꯑꯁꯤꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯈꯛ ꯁꯨꯕ ꯆꯠꯇꯕ ꯑꯁꯤꯗ ꯆꯤꯡꯗꯧꯅ ꯄꯩꯗꯨꯅ ꯂꯩꯔꯝꯂꯤꯅꯤ. ꯑꯁꯨꯛ ꯌꯥꯝꯕꯁꯤꯕꯨ ꯑꯩꯕꯨ ꯉꯁꯤ ꯂꯣꯏꯅ ꯁꯨꯕ ꯉꯝꯒꯗ꯭ꯔꯅꯦ? ꯉꯝꯂꯣꯏꯗ. ꯊꯦꯡꯈꯤꯅꯕꯅꯦ. ꯈꯔ ꯍꯥꯟꯅ ꯄꯨꯔꯒ ꯁꯨꯕ ꯍꯥꯏꯕꯗꯨꯅꯤ." ꯃꯍꯥꯛꯅ ꯁꯨꯕ ꯉꯝꯒꯗꯕ ꯐꯤ ꯈꯔ ꯈꯣꯝꯗꯨꯅ ꯅꯝꯕꯣ ꯑꯃ ꯁꯦꯝꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯇꯨꯔꯦꯜ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥꯗ ꯑꯀꯤꯕꯗꯤ ꯑꯃꯠꯇ ꯐꯥꯎꯔꯝꯗꯦ꯫ ꯃꯃꯥꯅ ꯇꯧꯕ ꯃꯇꯧꯒꯨꯝ ꯏꯁꯤꯡ ꯈꯔ ꯁꯣꯛꯀꯠꯂꯤ꯫ ꯅꯨꯡꯄꯥꯛ ꯑꯃꯗ ꯐꯤꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯁꯨꯕ ꯍꯧꯔꯝꯃꯤ꯫ ꯊꯨꯅ ꯂꯣꯏꯅꯅꯕ ꯍꯥꯏꯗꯨꯅ ꯖꯔ ꯖꯔ ꯁꯨꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯇꯨꯔꯦꯜ ꯑꯁꯤꯗ ꯑꯃꯠꯇ ꯄꯣꯛꯆꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯐꯠ ꯂꯥꯛꯏ꯫ ꯇꯨꯔꯦꯜ ꯑꯁꯤꯗ ꯊꯕꯥꯇꯣꯟ ꯃꯍꯥꯛ ꯃꯊꯟꯇ ꯆꯠꯈꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯨ ꯍꯥꯟꯅ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯅ ꯊꯕꯥꯇꯣꯟꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯄꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯊꯕꯥꯇꯣꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯊꯕꯥꯇꯣꯟꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯃꯍꯥꯛꯅ ꯀꯌꯥꯔꯛ ꯍꯟꯅ ꯌꯦꯡꯖꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ
चिन्बाल थोꯛनदꯤ खक फोंदोखिद्रि ngasidi matang chai mamaga manaunupigasu yaudre aina babu nuksibase matang chari ge asida hekta phongto haurage tangna phangba tanjase limna manghanba yadre asumna khalladuna mahak fi suriba thabaton gi manak tamna changsille thabaton di fi kana subana mahaki matungda Rajkumar na laklibado karisu khangnamde Rajkumar na thabaton gi matungda lepi aduga asumna tapna hai fi suiro thabaton fi surambado khangpre khagi mamai sat leithoe kanano nang kanano hanna yenglubada leipak ningthaugi amata pokchaba Rajkumar ni haiba khangle thabaton tumin laikre Rajkumar na hai aini Rajkumar ni khangjai ngasidi nangna thanda oina oi nangi imaga nalaw nupigadi imada masangam hodaba inaw nupiga punna yumda leihore adudi nangso yumda ngana hanaba tawdana suriba phise loibaga halage tawbani matang asida Rajkumar na asumna makoldo khara tapthaduna thaba phisu yamna kana suri haibabo aina gonda wamtang hainingba yani hekta haibiyo aina haigadariba wafam ase nang lanadi khanganuko ai hekta hairage aigi thamoy asina nangmu nusijarakpa khanjarakpa ase phana kuire adubu chinbal thongna haidokpadi ngamde ngasidi ai nangi nafamda aigi thamoy gi asengma nusibase haidoklabani thabaton ai nangbu thamoy sengna nusi thabaton Rajkumar na magi mafamda hairakliba wafam adu tabada maru adu laimaida sumsum lukthakre mamai mabito ingangangi wa amata khumde maduda Rajkumar na amukasu hangi kaidore tumina naru lukthaduna lairibadi aina haiba wafamse nangya ningde hairo masida thabatona khumbe kari wani haibage maduba lairabi lukhrabi macha aigumba amada adumna haiba hongnadi mi ataina takhraga aibu soidana pauthokpigani adugumba wafamada aingonda amuk hana haibiganu nuksiba haibasidabu lairaba ina khunba amuk laibrane thaba aina haisine aina nangbu nuksiba asidi thamoygi oiba asengba aduni nangna aibu lana su khanganu lana khanbage wafamna jade aidi konu masida midai oiduna laijabani ima lukhrabina yamna wana yokjabani imagi mingja thiningai di ai amata tawzaroi nangna kiribase kanabuna aina nangidamuk leplobadi nang yaraba natra aina kibadi ina kaira khun achawa sangma khoidani nangi wakhaldo onari nangi thamoy aduda akiba amaduma paktuna laire haibase ai khang nang kari sukigana nangi dama aina lepkani wafamdo onari makhatana su haibigana ai phi suba loiba thengnagani chatpiro nangi se aiba taliba haibadura adombo tanba ngambagi pangal sonbi engonda leisade mina ukhraga lukhrabi machaga laimine haiduna hainakhigani madugidi ai kaisu khande nangna yamna pakhatlaga sida hek phamlaga nangna fi suba da madubu loiba ai ngairake asi haiduna manakta leiba nungpak aduda thok hekta famthai thabaton mathamoy nung aduda mina ukhrabadi haiduna pakhajarame mahakna haijai ibong adumna tawbiganu ba nachaloibi aigisu khara khanbiyo nangidama ayam khalina nangidama khanbagine aina asiguma phirep larakliba asiguma khongthangase thangjilakliba madu pumnamak oidunasu aigi ifamdadi kaidongnungda oithoklaroi ibong chatpiro nangna chalo hairagana aikhoi ani puna oina chatkrase thabaton tasengna masado hainadre Rajkumar ama oirubana mafamda ahenba wahaisu amata haiba ngamlamde mahakari su khomlamdre mahak suriba phi adu loisinaba haiduna kana suba hawi Rajkumar na phi suribi thabaton bo munda yengjari pathamoy no aduda momo nokjari phajaida ko nangse yengliba makhai pen manaide he ishwar aina mabu nungsijaba asina amokpa machet amata yauramdaba thoklabani mabu aigi oiba phanghanbiyo ko asom tauna numit asima haujenkre mathangi numitni penu anaba adu khangyen henjilaklami mawong mataw adu karino matawre mamagi mawong mataw aduda thabaton abadi thadoi adigi babuklikti wabada loire thabatona ima nacha aikoi gi nakta lingdana dum lebi khoba ima yaudana
ꯅꯆꯥ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ ꯏꯃꯥ꯫ ꯇꯁꯦꯡꯅ ꯃꯈꯣꯏ ꯑꯅꯤ ꯀꯞꯅꯤꯡꯂꯦ꯫ ꯕꯦꯅꯨ ꯃꯃꯤꯠ ꯑꯗꯨ ꯐꯥꯎꯕ ꯐꯖꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯗ ꯃꯍꯥꯛ ꯂꯩꯔꯤ꯫ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯅꯤꯕꯨ ꯋꯥꯎꯔꯤ ꯍꯥꯏꯐꯦꯠ ꯃꯤꯠꯌꯦꯡꯅꯔꯕ ꯃꯇꯨꯡꯗ ꯈꯨꯏꯊꯔꯨꯔꯕ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯐꯠ ꯎꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯍꯟꯗꯛ ꯎꯏꯁꯤꯟꯈꯤꯕ ꯃꯤꯠ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯕꯥꯇꯣꯟ ꯃꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯏꯃꯥ, ꯀꯔꯤ ꯃꯇꯧꯅꯣ ꯃꯁꯤꯕꯨ? ꯅꯆꯥ ꯑꯩꯈꯣꯏꯗ ꯎꯠꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯅꯆꯥ ꯑꯅꯤꯕꯨ ꯀꯅꯥꯗ ꯁꯤꯟꯅꯔꯝꯕꯒꯦ? ꯁꯦ, ꯏꯃꯥ, ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ꯫ ꯁꯦꯕ ꯏꯃꯥ, ꯏꯃꯥ ꯌꯥꯎꯗꯅ ꯅꯆꯥ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ ꯏꯃꯥ꯫ ꯊꯥꯗꯣꯏꯁꯨ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯆꯩ꯫ ꯏꯃꯥ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯏꯃꯥ꯫ ꯅꯪꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯋꯥꯔꯤ ꯀꯅꯥꯅ ꯂꯤꯕꯤꯒꯅꯤ? ꯏꯃꯥ, ꯅꯪ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ ꯏꯃꯥ꯫ ꯃꯆꯦꯕꯨ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯆꯦ, ꯏꯃꯥꯁꯦ ꯑꯝꯇ ꯈꯥꯝꯃꯨ꯫ ꯏꯃꯥ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯝꯇ ꯈꯥꯝꯃꯨꯕ ꯏꯆꯦ꯫ ꯃꯁꯤꯗ ꯊꯕꯥꯇꯣꯟꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯃꯤꯟꯅꯩ꯫ ꯏꯆꯦꯒꯤ ꯊꯥꯗꯣꯏ, ꯏꯆꯦꯕꯨ ꯀꯔꯤ ꯍꯥꯏꯔꯁꯤꯒꯦ? ꯂꯥꯏꯕꯛ ꯊꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯁꯦ ꯆꯠꯈ꯭ꯔꯦ꯫ ꯄꯥꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯏꯃꯥꯁꯦ ꯆꯠꯈ꯭ꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏꯗꯕ ꯂꯝꯕꯤꯗꯨꯗ ꯏꯃꯥꯁꯦ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯁꯤꯔꯕ ꯃꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯕꯦꯅꯨꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯊꯕꯥꯇꯣꯟꯕꯨ ꯃꯍꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯑꯁꯤ ꯅꯤꯡꯕ ꯊꯨꯡꯂꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯖꯒꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯑꯀꯟꯕ ꯋꯥꯁꯛ ꯑꯃ ꯁꯛꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯁꯛ ꯑꯁꯤꯗꯗꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏ, ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯅꯨꯄꯥ ꯃꯍꯥꯛ ꯃꯊꯟꯇꯅꯤꯗꯣ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡ ꯊꯨꯡꯗꯦ ꯍꯥꯏꯗꯨꯅ ꯁꯤꯕ ꯊꯣꯛꯂꯕꯗꯤ ꯃꯗꯨꯗ ꯃꯥꯡꯖꯒꯗꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯗꯅꯤ꯫ ꯏꯆꯥ ꯑꯁꯤꯅ ꯁꯤꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯄꯨꯝꯕ ꯂꯣꯏꯅ ꯃꯨꯠꯄ ꯇꯥꯔꯦ꯫ ꯑꯗꯨꯅ ꯃꯈꯣꯏ ꯃꯄꯥ, ꯏꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯦ ꯊꯨꯡꯍꯟꯕꯤꯈ꯭ꯔꯁꯤ꯫ ꯐꯔꯦ ꯐꯔꯦ, ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯑꯁꯤꯗ ꯃꯄꯥ ꯑꯩꯅꯁꯨ ꯌꯥꯔꯦ꯫ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯏꯆꯥ ꯅꯨꯄꯥꯒꯤꯗꯃꯛꯇ ꯂꯧꯕꯤꯔꯨꯔꯁꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯌꯥꯔꯕꯗ ꯔꯥꯖꯀꯨꯃꯥꯔ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨꯃ ꯃꯍꯥꯛ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯏꯁꯣꯔꯅ ꯑꯩꯕꯨ ꯆꯥꯟꯕꯤꯔꯤ꯫ ꯍꯌꯦꯡꯗꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯂꯣꯏꯅꯅ ꯊꯕꯥꯇꯣꯟꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯅ ꯄꯥꯝꯖꯕꯤ ꯊꯕꯥꯇꯣꯟꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯄꯨꯔꯛꯂꯒꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯑꯍꯤꯡ ꯑꯗꯨꯃ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯃꯃꯥꯒ ꯃꯄꯥꯒ ꯄꯨꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯥꯏꯔꯕꯤ ꯊꯕꯥꯇꯣꯟꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯊꯕꯥꯇꯣꯟꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯦ꯫ ꯊꯕꯥꯇꯣꯟꯁꯨ ꯃꯅꯥꯎꯅꯨꯄꯤ ꯊꯥꯗꯣꯏꯒ ꯃꯄꯥꯜꯗ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯂꯞ ꯐꯝꯂꯤ꯫ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯊꯪ ꯃꯊꯪ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯊꯕꯥꯇꯣꯟꯒꯤ ꯃꯐꯝꯗ ꯃꯍꯥꯛꯄꯨ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯊꯕꯥꯇꯣꯟꯅ ꯈꯛ ꯌꯥꯔꯝꯗꯦ꯫ ꯑꯩꯕꯨ ꯂꯥꯟꯅꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯅꯆꯥ ꯑꯩꯗꯤ ꯌꯥꯕ ꯉꯝꯖꯔꯣꯏ꯫ ꯄꯣ ꯄꯥꯡ ꯁꯨꯗꯅ ꯍꯧꯔꯛꯄ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯃꯛ ꯑꯩ ꯂꯩꯖꯔꯒꯦ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏ, ꯏꯄꯥꯈꯣꯏꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯋꯥꯐꯝ ꯑꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯪ ꯌꯥꯗꯕ ꯇꯧꯔꯒꯅꯨ꯫ ꯉꯁꯤ ꯅꯃꯥꯈꯣꯏꯅ ꯂꯥꯛꯂꯤꯉꯩ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯑꯃꯨꯛ ꯊꯕꯥꯇꯣꯟꯗ ꯍꯥꯏ, ꯑꯩꯅ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯃꯤꯔꯥꯏꯔꯣꯏ꯫ ꯑꯩꯗꯤ ꯅꯪꯕు ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯕꯗ ꯊꯕꯥꯇꯣꯟ ꯑꯔꯣꯏꯕꯗꯗꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏ, ꯁꯦꯁꯦ, ꯋꯥꯈꯜ ꯀꯔꯤꯁꯨ ꯋꯥꯒꯅꯨ꯫ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯤ ꯑꯁꯤꯁꯨ ꯀꯣꯅꯨꯡꯗ ꯊꯝꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯒ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯅ ꯊꯕꯥꯇꯣꯟꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯖꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯣꯟꯅ ꯊꯪꯗ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫